Gaza mi siba sokpa hengalaklabasu Hamas takhaibagi khongjang halloidabane Israeli citizen sing Gaza Palestinian sing siba madi sokpa hengalakpaga loinana troop sing siba hengalaklabasu UN General Assembly na ceasefire chanahanana bataksin ba laiduna su Hamas putakhay na ba enclave aduda sathariba akan balanjang adudagi army na khongpham handok loidabani haina Israeli citizen sing na phongdokre Haukiba laibak pokpa numita Colonel ama yauna lanmi tara sikhibaga loinana Gaza da sathariba tha ani suraklaba lan aduda Israeli military gi maikaidagi mi khwaidagi yamna siba lanfam ama oike lanmi tara adu tharaga haujik faubada Gaza gi landa sikhiba Israeli lanmi singi masing chamaga tara manga sure madu chahi mapan gi mamangda samudra mapan gi lam aduda sokna khiba landa sikhiba masingdagi saruk ani helle Gaza da ladiba Hamas na chalaiba administration gi health official singi matungin na haujik faubada Israel gi offensive aduda Palestinian lising taragani pansam nga hena sikre fiba maduda malem pumba na midyang sangna rakhibaga loinan na US President Joe Biden na handagta Gaza da civilian singda mathong maram khangdana bombing amade air strike sing sathaba duna maram oiduna Israel bu malem na sogot palep na rakani haina warning tawkhrabane Tawigumba sunghawkiba yumsa kaysa numita Israeli karana agency da wangang bada UN gi resolution amana Israel bu malem na sagot pa hantarak pa utpa layrabaso haujik Hamas bu mutana ba chathariba lanjang adu handok pagi matam na tihay na phongdok na kheng hawkiba chayol khara sida pangthokiba opinion poll singda Gaza da Palestinian misam sing amade Israeli lanmi sing sibagi chang ka hena wanglak labaso lan adu bu mapungpha na sagot pa phongdok na kheng Jerusalem da paumi sing da wangang laduna Benzion living zone kauba army dagi pothara ba miyoy amana haiki madude Hamas pu muthana ba changsiliba lanjang adubu lepai basi yekna basing na Israel gi aswan bagi khudam changdam amani haina soidana lawkhiga ne misi mina kaya thoktuna su military operation adugi pandam de Gaza da laiba Hamas ke infrastructure mapung phana mangan takan bani haina Knesset ki foreign affairs amasung defense committee gi chairman Yuli Edelstein na phongdokhe